Kidney nung lei ba habsi phosphate amadi calcium oxalate natragi uric acid sinane sima pangoina tungsin lek padubune masine ising marida amadi kidney ka hana phunjinduna ka hana saina kon phawle fataba ising thakpa mineral salt ka hana yauba fataba sinjak chaba red meat chaba amadi uric acid ki sang yamne hana yauba sinjak chaba ne nung lek na bagi masak se ohelle nung lei bidagi ne khoi ngakthong na ba pambai sing mangda ising marang kain thakpa ha base khwai di maru ba step ni ko ising marang kain thakpa jina akhoi hakchang manung de yaw ba tungi sakti tumhanduna ising nu da loi chathok da yahon gi aduna calcium ge gera oxalate ge gera nate uric acid ge gera ani makhalam de nung lei ba ngam han de mathang ani subda omega 3 fatty acid marang kain yaw ba sinjak sabi ba sina nung lei dagi phan ba ngame adagi ahum subada akhoi champra ga khohi ga ising lumbu sabda hapaga tilaga thakpaja sina ising nung lei biding ngak thopung ami ko mari subda vitamin C marang kani hawba sinjak singje yam toina sabiyo haiba wafam se thamjaba loinena ngasi ngti matang se loisin jage thank you